ꯃꯊꯦꯜꯁꯦ ꯁꯤꯗ ꯕꯣꯔꯥ ꯂꯩꯔꯦ, ꯁꯤꯗ ꯁꯤꯡꯖꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ, ꯁꯤꯗꯅ ꯎꯁꯣꯏ ꯎꯇꯤ, ꯑꯗꯨꯒ ꯁꯤꯗ ꯄꯥꯛꯅꯝ ꯂꯩꯔꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯒ ꯃꯨꯛꯕꯥꯡ ꯄꯨꯔ ꯂꯥꯛꯆꯔꯦ. ꯑꯍꯥꯟꯕꯅꯤꯀꯣ, ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯈꯣꯏ ꯃꯥꯒꯤ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯎꯁꯣꯏ ꯎꯇꯤ ꯇꯧꯕ ꯑꯃꯒ, ꯄꯥꯛꯅꯝ ꯕꯣꯔꯥ, ꯑꯗꯣ ꯁꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ, ꯃꯣꯔꯣꯛ ꯇꯦꯛꯄ, ꯁꯤꯗ ꯀꯣꯠꯅꯕ, ꯁꯤꯗ ꯐꯗꯤꯒꯣꯝ ꯂꯩꯔꯦ, ꯕꯣꯔꯥꯁꯦ ꯈꯥꯃꯦꯟ ꯕꯣꯔꯥ ꯇꯧꯖꯕꯅꯦ. ꯌꯥꯝ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ. ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯤꯡ ꯏꯟꯇ꯭ꯔꯣ ꯇꯧꯁꯜꯂꯣ. ꯑꯩ ꯁꯥꯡꯊꯦꯝ ꯍꯣꯡꯕꯤ ꯁꯅꯥꯝꯕꯤ ꯕꯤꯀꯝꯖꯤꯠꯀꯤ ꯃꯃꯥꯅꯦ. ꯂꯥꯏꯈꯨꯟꯗꯒꯤ, ꯈꯨꯝꯕꯣꯡꯂꯣꯝꯗꯒꯤ, ꯈꯨꯝꯕꯣꯡ ꯄꯥꯠ 2 ꯂꯥꯏꯉꯪꯈꯨꯟꯗꯒꯤꯅꯤ. ꯑꯩ ꯄꯥꯠꯁꯣꯏꯗ ꯑꯣꯡꯕ. ꯆꯥꯕ ꯍꯧꯖꯜꯂꯦ. ꯆꯥ ꯇꯣꯛꯂꯣꯅꯦ. ꯎꯇꯤ, ꯑꯩꯈꯣꯏ ꯃꯥꯒꯤ ꯎꯇꯤ ꯐꯦꯚꯣꯔꯥꯏꯠꯅꯦ. ꯑꯗꯣ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯅꯤ ꯈꯣꯠꯅꯤꯗꯤ ꯃꯥ ꯈꯪꯗꯕ. ꯑꯩꯅ ꯐꯥꯒꯤ ꯑꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯨꯕꯅꯦꯕ. ꯑꯗꯨꯒ ꯌꯥꯁꯜꯂꯦꯅꯦ, ꯉꯍꯥꯟꯈꯩꯗꯤ ꯌꯥꯗꯕꯅꯤ, ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ. ꯑꯗꯣ ꯉꯁꯤꯗꯤ ꯎꯁꯣꯏ ꯎꯇꯤꯅꯤ. ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯦ ꯃꯌꯥꯝꯗ ꯏꯜꯂꯛꯀꯦ. ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ. ꯍꯥꯎꯋꯦ. ꯎꯁꯣꯏ ꯎꯇꯤ ꯆꯥꯗꯕ ꯀꯨꯏꯔꯦ. ꯈꯥꯃꯦꯟ ꯕꯣꯔꯥ. ꯄꯥꯛꯅꯝ, ꯌꯣꯡꯆꯥꯛ ꯃꯔꯨ. ꯌꯥꯝ ꯀꯟꯅ ꯄꯨꯊꯣꯛꯈꯤꯅꯨꯀꯣ, ꯎꯔꯣꯏꯀꯣ ꯀꯦꯃꯦꯔꯥꯗ. ꯁꯤ ꯁꯥ ꯃꯔꯣꯏ, ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯆꯥꯕꯗ ꯌꯥꯝ ꯀꯥꯟꯅꯕꯅꯦ. ꯀꯣꯠꯂ ꯆꯥꯔꯁꯨ. ꯆꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯊꯝꯃꯦ. ꯑꯩ ꯆꯥꯛꯁꯤ ꯌꯥꯝꯃꯜꯂꯦꯕꯣ. ꯌꯥꯝꯃꯟꯗꯦ, ꯑꯃꯨꯛ ꯍꯥꯞ ꯂꯩꯔꯝꯕ ꯋꯥꯅꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯍꯤꯡꯁꯦ. ꯉꯔꯥꯡꯗꯤ ꯄꯥꯏꯍꯧꯗꯕꯅꯤ. ꯁꯤꯗꯤꯀꯣ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥ. ꯄꯥꯛꯅꯝ. ꯄꯥꯛꯅꯝ ꯁꯨꯃꯥꯏꯅ ꯄꯨꯝ ꯄꯨꯝ ꯆꯥꯕꯅ ꯍꯥꯎꯋꯦ.
ꯄꯥꯛꯅꯝꯗ ꯑꯩ ꯀꯥꯔꯗꯤ ꯆꯥꯕ ꯍꯩꯅꯗꯦꯕ ꯀꯥꯗ꯭ꯔꯗꯤ ꯆꯣꯠ ꯆꯣꯠ ꯂꯥꯎꯕꯗꯣ ꯍꯩꯅꯗꯦꯕ ꯆꯥꯕ 와 부들겁네. 징강 보라가지고 찾았더니 뒤집어 하오그러네. 마사 통째 마사 하오야 이제. ꯃꯣꯏ ꯅꯣꯏ ꯌꯦꯟ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯅ ꯀꯔꯤ ꯍꯪꯉꯨꯅꯤ ꯎꯇꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯍꯥꯎꯔꯦ ꯄꯩꯁꯥꯁꯨ ꯇꯤꯡꯗꯕ 딱 오래. 다이로. 새우띠네 봐. ꯑꯩꯗꯤ ꯆꯥꯛꯋꯥꯏ ꯆꯥꯛꯇꯤ ꯑꯩꯅ ꯍꯥꯞꯆꯜꯂꯅ ꯌꯥꯔꯦꯍꯦ ꯊꯥꯖꯜꯂꯅꯨ ꯍꯥꯏꯔꯦꯍꯦ ꯑꯩꯅ ꯆꯥꯛ ꯌꯦꯡꯉ ꯍꯥꯞꯄꯝꯃꯒ ꯅꯣꯏꯅ ꯑꯃꯨꯛ ꯍꯥꯞꯆꯜꯂꯅꯤ ꯑꯩꯅ ꯑꯣꯏꯗ꯭ꯔꯥ ꯇꯧꯕ ꯍꯥꯞꯇꯣꯛꯑꯕꯅꯤꯅ ꯄꯥꯝꯃꯨꯗ꯭ꯔꯦ 아주 오야 ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯈꯟꯒꯅꯨ ꯑꯩꯁꯦ ꯅꯣꯏꯕꯨ ꯄꯣꯛꯏꯕ ꯅꯃꯥꯅꯦ ꯑꯩꯉꯣꯟꯗ ꯍꯦꯟꯒꯗꯕ ꯂꯩꯇꯦ 지금 이제 정말 괜찮잖아 이제 동물 들어줄 때 누구 째려 조금 놓에 힘줄래 또 이거요 이거야 어쩌지 ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯗꯣ ꯃꯊꯪꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯦ ꯑꯗꯣ
ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩꯅꯣ ꯀꯔꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯝꯃꯣ ꯍꯥꯏꯌꯣ like ꯌꯥꯝ ꯐꯖꯅ ꯂꯥꯏꯛ subscribe ꯍꯥꯏꯌꯣ Like. ꯂꯥꯏꯛ ꯁꯤꯌꯔ share ꯁꯕꯁꯀ꯭ꯔꯥꯏꯕ subscribe ꯇꯧꯕꯤꯔꯝꯃꯣ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯃꯌꯥꯝꯕꯨ ꯃꯌꯥꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ Bye ꯕꯥꯏ bye.